ꯂꯦꯡꯁꯤꯟꯕꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯂꯩꯌꯥꯟ ꯐꯤ ꯑꯃꯗꯤ ꯄꯦꯖ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯂꯣꯏꯅꯅ ꯉꯝꯖꯕ ꯁꯦꯔꯩ ꯂꯩꯌꯥꯟ ꯐꯤ ꯑꯃꯗꯤ ꯄꯦꯖ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯃꯈꯥꯗ ꯆꯠꯊꯖꯔꯤ ikai khunajarabi ngasi magagi matung asida ngasi pangthokjariba thoram asi mapung phana hek haubadagi loiba phauba mapung phana thoram ama haibada oinabagi tabakta ngasi athoi bani thunglen ni thung lamda yengsinbiriba ikai khunajariba ningoina panjarabada Shri K. Sarat Kumar Singh ikai khunajarjana aikhoi thoram asigi khambi maira sukatibala thoram asi photopigani ikai khunajari suitcase khambi maira asi subigani Mayam sepat ikrabagi batung nasiani ikai khunajariba sagor seng sarat manga address pidina kita mata nolu zeli kata masibu konbiriba amati konbiribi iba amati ima aibu thamoi munda sena nizari haraga nasigi Rasulullah Yamna Singlim Laba Thoram South Asia Cultural Organization Siko Zirina Sinzariba one day workshop on Meitei culture and reformation of Siko Ziri branch Hai Tholba Asimulba Yamna Singlim Laba Pathologi Tabata Ekuna Nasigi Thoram Nasibu Hena Matik Maya Happy Happy Tabata Haizulbada Harawaya Yukna Nasigi Thoram Nasibu Matik Maya Happy Ba Ekoi Nasigi Thoram Nasigi Atholba Letimlen Ningwena Panjarabada K. Sarat Kumar Singh Vice Chairman Manipur Food and Industries Corporation Limited Ekoi Saru Nasigi Asigulba Yamsinglen Laba Thoram Nasida Taram Noksari Adiga Pathan Nasigi Thoram Nasibu Southeast Asia Cultural Organization Maya